Ekou, Yengkhuman, Sadu, Mairenpat, Leitanpokpi amadi Dolaithabi meeyam Masa-Masa Khul Da Hanjinduna, khunda leitaba Yahanbiyu, haiduna, VVS Volunteer Service VVS Khundrakpam AC na leingakta Taksinduna Lakkhiba Thabak Onthokpirakle Haina, VVS Khundrakpam AC ke Convenor N Bobi na phongdorakli. Major Khul Da Leiba Manipur Press Club da pangthokpa paugi mifam amada wafam asi phongdokladuna magna makatana hai Ekou, Yengkhuman, Sadu, Mairenpat, Leitanpokpi amadi Dolaithabi meeyam Masa Khul Da Hanjinduna, khunda leitaba Yahanaba sinbiyu haiduna VVS na leingakta taknaduna lakpani. Hiramasi matang da Manipur ki Chief Minister ga wari sanabada thajaba pirakiba wafam sing thabak onthokpa haurakle irang asigi jaitheng phanglaba Leitanpokpi gi yumthong kunmathoi da ahanba phase ki oina yumkai sanaba santhang pitharakpaga loinana lemhoriba singisu yumkai sanaba sanfam loba yaragani haina phongdorakpa leire Leitanpokpi amadi pukhau terapur samnaba yamna maru oiba thong ama khunja singya pamba matung ina saba haure VVS Khundrakpam AC na changsiliba khongjang asida Khundrakpam AC gi miyamna mapungfana Sogatpiyo, Loinana, VVS na pangthokliba thabak thorang singda, apen pen da leirabasu punna tana minaduna thabak tominasi Haina sumahana makataki. Maigai gi soaba jaga singsida akoi praja gi awabasi ubiraga sumaina bonna birakpasi akoi gi praja miyam gi sul laiba phabani amadi kari guma matamda VVS na tawrpa thabakta akoi hek pau phongna daba adi kana gumana kari gumana apen pen da laina ba yai thaba ama taw wai base madugi demerit and merit soil lerangani tawdubo VVS na tawjari ba thabak sisu miyam yai phana ba thawrang ama khakni masida kari kari na pen da ba lairaga su akoi gi VVS ka pau phongna raga madugi tathok tasim tawraga maigai sigi Khundrakpam AC gi sothara Maigai si amutang kanana bohona bada praja miyamna cooperation pibiyu haibase ekoi gi VVS ki site gi thamjage